Deputy CLP leader, Hanagi country, the PCC president. Ako na ngasi press ki both electronic aduga print media ki maruk mapang sing koi unajabagi program ama koi tawjabasi maruina hujik Manipur da laiba latest haiba tare matam gi oina koi party gi maruina Congress party gi opinion suggestion kaya su dum tawjadana dum lakpani hogiba tha taram da tare ipal sujalapa Manipur gi issue sida adu ngasi ngarang haiba tare numit ni guni ngarang nahandagi situation si henna worsen wisalapa haiba tare Manipur si kadom dano kadai dano foreign kari thokani hayeng kari thokani haibse masi tambang amdaba haibang amdaba situation nama lakba masida koigi party gi side tagi thamjaningba suggestion duga appeal haiba tare koina khara thamjaningbani Manipur gi praja singda aduga attention haiba tare Government of India duga state sigi government sidai dasu koi moigi henna pungin singsinba duga attention su koi ro tawjaningbani adu aina ahanbada ngarang nahangi yamna langtaknana lairiba koi Jiribangi thudok sidaida asiana kaya yaukre adu sigiba nagiba singu koi numaite adubo miyoiba ama oina miyoibagi minungsi amaga loina ne humanitarian ground da haiba tare hojik phakriba captive haigadra kari haini phakriba captive ta thabmiba garimta khamjadaba angang macha ahum nupi ahum se masi thadok pirakpana moibu kanbiba thadok pirakpase masina miyoibagi minungsi ga loinana masina khwaidagi afaba oigani aduna kanano mada phariba ada captive ta thamiba dudi koi mitna mak uruba natragasu jik tawriba tawnariba nakan anigi class haiba tare masida kanano haiba sidi koi mayamna khangnarabani lanbana tonganba mani aduna madudi miyoibagi minungsiga loinana thadok pirakpana paidagi asingba achumba decision oigani haibasini akoigi party gi side tagi koi appeal tawjaningse adu koi hanjan nadi haire adu masi haimanda taraktrabadina kari upai tawgani masi mayamsu adum khandana yengbiyo state amada lairiba government adusu karamba government center da sarkar pairiba government asiga party ama khakta oiba adu masi miyoibagi migi punsi migi lanthum life and property ngakpa ngamdraba protect tawba ngamdraba miyoibagi punsi save tawba ngamji lei wanati adudi akoi amna mihouba akoi party sunate ado of course zik leibuna kramaina claim tawbusu madudi artha thokte haina akoi haijaningbani aduna akoi adugumbagi
पार्टी दा शक्ति दा यामना मिहौबा अदुगुम्बा कोई पार्टी सिनते तारगदी हाइबसेबा अदु मियोइबगी पुंसी कनबा अदुगा मिगी लाइफ प्रॉपर्टी ngakpa kanba haibisi government amagi aidi tawam thokpa thabakni na khali home soiber any party congress na sarkar paiba targasu bjp na paiba targasu ahan ba primary taxe shanti thamna na ba hotna ba migi life property ngakna na ba hotna ba haibisi tawam thokpani madu ngamdragadi sarkar man leibagi artha thuibra सिबु हिंगने हिंगने फारगा थम्मा फाउदा सेंटर द पालिबा सरकार से प्राइम मिनिस्टर होम मिनिस्टर से अदुम मखोय हानसु हाइजग्रेबा मणिपुर द लैबा प्रजा सिंसी मोइना करी ओइना उबनो तुमिन कांगदौना मी नत्रि न खल्लबा जाला मोइ मसेन angam angamba hana jara sunu angam bana palhora sunu haina adumai tawna adum yengabra adu kayum kanda manipur se india gi saruk ama natabra na